Hello everyone, ngasi video sidi yaoshangi Emanabi mayam akhoi chak chanabagine ado mathang yengminase memory oinaba adum hapchabane. Thonggadaba maroi chicken loi leire sida Emanabi na thongdoine leire sida shabi mayam leire. Sina ngasigi pujari Priya yango Seta yang Sudah nangkan untuk Ama udre ba Dia udah Insang se thongba tangai jansilakanda Emanabi do makut poena aina mo mahut chelaga thonge. Ceton ni mangre aduga mu hallo hai hala ji hai Angauba khara khaidoe. Mimi ke kada hachalo Undusu Slatawri Sina badam. Hado male du to di bagai ni to Kuning tok nei kuning ko pan udre Insang leire sida salad leire sak hapthari loiraga mu ucharake Kau hai wani class ta kau wani sa di pe su han chu pi ami ne class 10 ta Sida leire ngasigi mathelse yen ama phajana thonge salad am tawjare aduga mimi singju ama morok sana tawjare. Sui tai do nam hawra ba nam da bra nam dri cha hawra nam Undusu chadane leire. Akhoi sumaina harau yam nushinana chaminakre mathil kaisu loi hawre ado Emanabi ani amadi yaudre moini yaudabda yam nungaite. Sida aina chak pijaru hui gaise akhoi gidi natte akhoi gidi ama khaktane ado moi injang hawa thongbaje chaningnana tawbase aina pijabibane dai matamdasu dum lakpane ado aina dum pijabibane ado Emanabi na aina chak pijabase nusidana video nambirambane yare khaga akhoi chak toga dukanda mu haigumba thakpa yaba yengusena thoklakpane yaoshangi mali ma wana sang sana ga kano bang tau jati ngahak pothara matungda akhoi se photo video khara naminare aduga akhona nambado mate amaga hapcharage.